ꯌꯨꯝꯗ ꯍꯜꯂꯒꯗꯤ ꯀꯩꯅꯣ ꯁꯦꯝꯗꯤ ꯁꯦꯝ ꯂꯩꯔꯝꯃꯤ ꯅꯪ ꯐꯃꯨꯡꯒ ꯀꯔꯤ ꯑꯁꯤ ꯎꯕ ꯑꯌꯨꯛ ꯈꯕꯔꯗꯣ ꯅꯪ ꯑꯌꯨꯛꯇꯤ ꯇꯥꯔꯤ ꯀꯩꯅꯣ ꯇꯨꯝꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯀꯗꯥꯏꯗꯒꯤ ꯅꯣꯡꯉꯥꯟꯗꯣꯏꯅꯣꯅꯦ ꯄ꯭ꯔꯦꯅ ꯇꯨꯝꯐꯥꯎ ꯇꯨꯝꯗ꯭ꯔꯤ ꯄ꯭ꯔꯤꯌꯥꯅ ꯑꯗꯣꯝꯆꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯝꯃꯦꯆꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯁꯨꯝ ꯂꯩꯗꯅ ꯊꯦꯡꯀ꯭ꯌꯨꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯏꯪꯂꯤꯁ ꯃꯌꯦꯛ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ ꯃꯩꯇꯩꯂꯣꯟ ꯈꯛꯇ ꯁꯤꯖꯤꯟꯅꯅꯤ
ꯀꯔꯤ ꯁꯨꯝ ꯑꯩꯒꯤ ꯋꯥꯈꯜ ꯑꯃ ꯋꯥꯈꯜ ꯑꯃꯒꯤ ꯑꯗꯨꯅꯦꯕ ꯍꯣꯠꯅꯒꯦ ꯇꯧꯕꯦꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯂꯣꯟ ꯌꯥꯍꯟꯗꯕꯤꯗ ꯉꯥꯡꯕꯗꯣ ꯏꯃꯥ ꯂꯣꯟꯅ ꯁꯛꯆꯒꯦ ꯏꯃꯥ ꯂꯣꯟꯅ ꯁꯣꯟꯖꯒꯦ ꯀꯥꯏꯗꯣ ꯌꯦꯡꯒꯦ ꯀꯩꯅꯣ ꯑꯉꯥꯡ ꯌꯥꯝ ꯂꯥꯡꯉꯤꯀꯣ ꯑꯗꯨꯅꯅꯦ ꯍꯦꯛ ꯑꯩꯅ ꯃ꯭ꯌꯨꯠ ꯇꯧꯔꯤꯁꯦ ꯇꯣꯝꯕ ꯊꯣꯛꯆꯣ ꯍꯥꯏ ꯇꯤꯌꯥꯅꯥ ꯃꯩꯕꯦꯝꯃ ꯑꯩ ꯃꯣꯏꯒꯤ ꯃꯣꯕꯥꯏꯜꯒ ꯀꯔꯤꯒ ꯏꯁꯩꯒ ꯃꯌꯥꯝ ꯇꯥꯔꯒ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕ ꯍꯧꯖꯤꯛ ꯇꯣꯝꯕ ꯔꯥꯃꯦꯁꯣꯔꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯦ ꯇꯣꯝꯕꯅ ꯑꯩ ꯍꯪꯒꯥꯝ ꯑꯣꯏꯅꯏ ꯇꯣꯝꯕꯅ ꯆꯥꯛ ꯆꯥꯈꯤꯕꯁꯦ ꯀꯨꯏꯔꯝꯃꯅꯤ ꯑꯃꯨꯛ ꯂꯥꯝꯒꯦ ꯇꯧꯔꯝꯃꯅꯦꯕ
ꯂꯨꯔꯦ ꯊꯣꯏꯕ ꯅꯨꯡꯁꯤꯕ ꯀꯩꯅꯣꯅꯦ ꯀꯔꯤꯝ ꯍꯥꯏꯗꯤꯉ ꯍꯥꯟꯅ ꯅꯣꯛꯑ ꯅꯣꯛꯑꯒ ꯇꯧꯔꯛꯏꯁꯤꯕꯣ ꯊꯣꯏꯕ ꯅꯣꯏꯗꯨꯒ ꯇꯧꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯤꯌꯦ ꯃꯨꯁꯂꯤꯝ ꯔꯤꯂꯤꯖꯟꯒꯤꯅꯦ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤꯅꯣ ꯋꯥꯁꯂ ꯀꯩꯅꯣ ꯈꯪꯗꯦ ꯌꯥꯝ ꯇꯧꯔꯦꯕ ꯀꯗꯥꯏ ꯃꯥꯡꯂꯨꯕ ꯀꯔꯤ ꯀꯅꯥ ꯃꯥꯡꯉꯨꯒꯦ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯊꯦꯡꯉꯦꯂ ꯃꯥꯡꯉꯨꯕꯒ ꯍꯥꯏꯁꯤꯕꯣ ꯊꯣꯏꯕ ꯂꯩꯁꯥꯕꯤꯒꯤ ꯆꯦꯅꯦꯜ ꯂꯩꯁꯥꯕꯤꯒꯤ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤꯁꯦ ꯊꯝꯃꯒ ꯈꯔ ꯀꯥꯟꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯏꯞꯇ ꯂꯥꯛꯏ ꯂꯥꯛꯇꯦ ꯅꯪ ꯑꯩꯁꯦ ꯅꯪꯕꯨ ꯂꯥꯏꯞ ꯊꯥꯈꯤꯕ꯭ꯔꯅꯦ ꯑꯩ ꯈꯪꯍꯧꯗꯦ ꯇꯥꯏꯞ ꯇꯧꯈꯤꯕ꯭ꯔꯣ ꯉꯁꯤ ꯑꯩ ꯈꯪꯍꯧꯗꯦꯌꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯈꯤꯒꯦ ꯈꯪꯖꯍꯧꯗꯦꯀꯣ ꯑꯗꯨꯝꯁꯨ ꯑꯩꯁꯤ ꯍꯟꯗꯛ ꯑꯌꯨꯛꯇꯒꯤꯅ ꯅꯨꯡꯊꯤꯟ ꯄꯨꯡ ꯑꯍꯨꯝ ꯃꯔꯤ ꯍꯥꯏꯗꯤ ꯁꯟꯗꯥ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯁꯦ ꯈꯔ ꯆꯤꯟꯒꯗꯧꯕ ꯊꯕꯛ ꯑꯃꯗꯤ ꯇꯧ ꯂꯩꯔꯦ ꯑꯩꯁꯦ ꯅꯪ ꯀꯔꯝ ꯀꯥꯟꯗ ꯂꯥꯏꯞ ꯊꯥꯈꯤꯒꯦ ꯅꯪꯒꯤ ꯂꯥꯏꯞꯇꯨꯗꯤ ꯍꯣꯔꯦꯟ ꯃꯤꯇ꯭ꯔꯪ ꯑꯣꯏ ꯂꯩꯔꯝꯃꯤ ꯒ꯭ꯌꯥꯟ ꯑꯝ ꯇꯥꯗꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯂꯥꯛꯏ ꯑꯅꯤꯃꯨꯛ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯣ ꯅꯪꯒꯤ ꯀꯩꯒꯤꯅꯣ 1K ꯁꯨꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤ ꯍꯟꯗꯛꯀꯤ ꯖꯅꯋꯥꯔꯤ 30ꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯏꯕꯒꯤ 1Kꯁꯦ ꯁꯨꯍꯟꯗꯕꯗꯤ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯁ꯭ꯀꯨꯜ ꯍꯌꯦꯡꯁꯤꯡ ꯑꯉꯥꯡꯁꯤꯡꯒꯤ ꯁ꯭ꯀꯨꯜꯗꯤ ꯕꯟ ꯂꯩꯀꯣ ꯂꯣꯏꯇ ꯉꯥꯏꯔꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯀꯗꯥꯏ ꯑꯩ ꯈꯪꯕꯨ ꯈꯪꯖꯍꯧꯗꯦꯍꯦ ꯅꯪꯒꯤ ꯑꯦꯜꯕꯤ ꯀꯗꯥꯏ ꯊꯥꯔꯤꯕ ꯈꯪꯍꯧꯗ꯭ꯔꯦꯍꯦ ꯊꯣꯏꯕ ꯈꯪꯉꯝꯃꯒꯗꯤ ꯁꯣꯏꯗꯅ ꯂꯥꯛꯂꯝꯅꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯉꯤꯉꯩꯗ ꯅꯨꯃꯤꯠ ꯋꯥꯏꯒꯤ ꯊꯥꯕ ꯑꯗꯨ ꯂꯣꯏꯔꯒ ꯍꯧꯖꯤꯛꯅ ꯉꯥꯏꯍꯥꯛ ꯃꯃꯥꯡꯗ ꯆꯥꯔꯒ ꯄꯦꯟꯖꯒꯤ ꯊꯦꯡꯅꯔꯝꯃꯤ ꯑꯇꯩꯗꯤ ꯀꯅꯥꯝ ꯊꯦꯡꯅꯗꯦ ꯑꯩꯗꯤ 1K ꯌꯧꯅꯕꯅꯤ ꯑꯩ ꯅꯨꯄꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯊꯝꯃꯤꯁꯦ ꯅꯨꯄꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯗꯨ ꯀꯥꯟꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯉꯥꯏꯈꯣꯁꯦ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯌꯥꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯦꯡꯅ ꯑꯩ ꯇꯨꯃꯤꯟꯅ ꯑꯃꯈꯛꯇꯪꯒ ꯄꯤꯔꯛꯀꯦ ꯍꯣꯏ ꯇꯞꯍꯜꯂꯨꯅꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯁꯥꯔꯒ ꯇꯧꯔꯝꯂꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗꯤ ꯌꯦꯡꯉꯝꯗꯣꯏꯅꯤꯗꯅ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯍꯥꯏꯅ ꯌꯥꯝꯅ ꯂꯩ ꯀꯥꯏꯅꯩ 717 ꯌꯧꯔꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯃꯦꯗꯅ ꯅꯪ ꯐꯣꯟꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯀꯣꯟꯅ ꯇꯧꯖꯔꯛꯀꯦ ꯑꯃꯨꯛꯀ ꯇꯧꯔꯛꯀꯦ ꯀꯣꯟꯅ ꯉꯥꯏꯈꯣꯀꯣ ꯑꯩ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯩ ꯅꯪꯉꯣꯟꯗ ꯑꯅꯤꯈꯛ ꯄꯤꯔꯛꯀꯦ ꯊꯥꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯊꯣꯏꯕ ꯑꯩ ꯃꯨꯠꯊꯠꯆꯒꯦ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯏꯅꯣꯒ ꯍꯥꯏꯔꯛꯏꯅꯒ ꯍꯥꯏꯔꯛꯏ ꯑꯦꯐꯕꯤꯗ ꯑꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯁꯥꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯀꯩꯅꯣꯗꯨꯕꯨ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯀꯩ ꯀꯥꯏꯒꯦ ꯑꯗꯨꯕꯨ ꯑꯦꯐꯕꯤꯗꯁꯨ ꯅꯨꯄꯤ ꯁꯥꯔꯤ ꯑꯗꯨ ꯀꯔꯤ ꯀꯥꯟꯅ ꯅꯨꯄꯤ ꯁꯥꯉꯩ ꯍꯣꯠꯅ ꯂꯩꯔꯦꯕ ꯃꯥ ꯅꯨꯄꯤ ꯁꯥꯗ꯭ꯔꯁꯨ ꯌꯥꯏꯌꯦ ꯊꯣꯏꯕ ꯉꯝꯂꯣꯏ ꯑꯩ ꯐꯣꯟ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯣ ꯐꯔꯦ ꯅꯪ ꯍꯌꯦꯡꯁꯦ ꯀꯔꯝꯕ ꯃꯇꯝ ꯊꯥꯔꯛꯀꯗꯕ ꯍꯥꯏꯐꯦꯠꯇꯪꯗꯤ ꯀꯩ ꯀꯩꯅꯣ ꯏꯁꯥꯔꯥ ꯇꯧꯔꯛꯑꯣ 1K ꯍꯌꯦꯡ 26ꯅꯤ 30ꯒꯤ ꯃꯅꯨꯡꯗ 1 ꯄꯨꯔꯥ ꯁꯨꯍꯜꯂꯅꯤ
ꯄꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ 917 ꯑꯣꯏꯔꯗꯤ 900 ꯑꯣꯏꯔꯗꯤ ꯅꯈꯣ 100 93 97 ꯑꯗꯨꯝ ꯃꯊꯧꯅꯦꯕ ꯁꯪꯕ ꯃꯇꯝꯗ ꯊꯥꯔꯛꯀꯦ ꯍꯌꯦꯡ ꯍꯣꯏ ꯍꯣꯏ ꯑꯩꯃꯛꯁꯨ ꯏꯁꯥꯃꯛꯁꯦ ꯌꯥꯝ ꯀꯟꯅ ꯁꯪꯖꯗꯕ ꯃꯤꯅꯤꯀꯣ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯅ ꯊꯦꯡꯅꯔꯀꯥꯟꯗꯅꯤ ꯑꯩꯅ ꯌꯥꯎꯔꯤꯁꯤꯡꯁꯦ ꯅꯪꯗꯤ ꯁꯤꯡꯒꯜꯅꯤ ꯑꯩꯗꯤ ꯏꯆꯥ ꯇ꯭ꯔꯤꯄꯜꯅꯤ ꯆꯥꯔꯒ ꯗꯤꯗꯤꯁ ꯇꯣꯏꯂꯦꯠ ꯆꯥꯔꯒ ꯗꯤꯗꯤꯁ ꯇꯣꯏꯂꯦꯠꯁꯦ ꯁꯣꯏ ꯁꯨꯝ ꯂꯥꯛꯏꯅꯦ ꯆꯥꯔꯒ ꯇꯣꯏꯂꯦꯠ ꯊꯦꯡꯀ꯭ꯌꯨ ꯃꯤꯇꯩꯔ ꯀꯔꯤꯔ ꯍꯤꯟꯗꯤꯔ ꯈꯪꯗꯦ ꯑꯅꯦ ꯀꯦꯂꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯇꯣꯏꯂꯦꯠ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦꯕ ꯑꯩꯁꯨ ꯃꯁꯤꯁꯤ ꯍꯥꯏꯅꯦ ꯀꯗꯥꯏꯗ ꯍꯨꯟꯗꯣꯏꯁꯦ ꯀꯅꯥ ꯁꯤꯁꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ थैंक यू टॉयलेट जी आप आए बाहर आए ꯍꯌꯦꯡ ꯑꯩꯒꯤ ꯄꯨꯡ 10ꯗ ꯂꯥꯏꯚ ꯅꯨꯃꯤꯗꯥꯡꯒꯤ ꯏꯃꯥꯏꯄꯦꯝꯃ ꯅꯨꯃꯤꯗꯥꯡꯒꯤ ꯇꯧꯗꯣꯔꯤꯗꯅ ꯇꯧꯔꯛꯑꯣ ꯖꯤꯡꯁꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯔꯤꯉꯩꯗ ꯅꯪ ꯃꯥꯡꯉꯤꯅꯣ टॉयलेट 12 लाइक डन भैया सिर्फ लाइक है क्या सब्सक्राइब नहीं है क्या टॉयलेट 12 ꯑꯊꯣꯏꯕꯅ ꯍꯥꯏꯕ ꯂꯥꯛꯄꯤꯌꯨꯀꯣ ꯅꯦꯅꯦ ꯂꯥꯛꯀꯅꯤ ꯃꯤꯁꯤ ꯈꯣꯝꯗꯣꯏꯅꯤ ꯄꯨꯡ ꯀꯩꯅꯣ ꯄꯨꯡ 10 ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10 ꯌꯧꯗꯣꯏꯁꯤꯕꯨ हम आए हाँ 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 टॉयलेट जी थैंक यू टॉयलेट का सब भी है वेरी वेरी थैंक्स अरे जी टॉयलेट पे बहुत हंस रहा है अदुगगी थोइबा इसे सकतोइनी एलबीदा टॉयलेट जी इस थोइबा मेरी बेटे को भी सब्सक्राइब कर दो ना टॉयलेट 12 में ब्लू देती हूँ मैंने आपको ब्लू दे दिया थोइबा नुसीबा ये मेरे बच्चा है इसको भी एक सब्सक्राइब गिफ्ट दे दो बहुत खुश हो जाएगा ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯕꯒ ꯄꯨꯡ 10 ꯇꯥꯏ ꯑꯗꯨꯅꯅꯤ ꯑꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯉꯜꯂꯤ ꯍꯥꯏꯅꯕꯗꯥꯏꯅꯦ ꯆꯥꯛ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯣꯝꯗꯇꯕꯨ ꯊꯦꯡꯉꯤ ꯍꯥꯏꯕꯒꯤ ꯄꯨꯡ 10 ꯇꯥꯕꯒꯨꯝꯕ 11 ꯇꯥꯕꯒꯨꯝꯕ ꯑꯣꯏꯕ ꯋꯥꯅꯦꯕ ꯍꯟꯗꯛꯁꯦ ꯀꯩꯒꯨꯝꯕ ꯋꯥꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ ꯃꯥꯜꯂꯤꯌꯦ ꯌꯥꯝ ꯇꯧꯅꯩꯌꯦꯕ बना हाँ मैं इंडिया का बेटा हूँ सपोर्ट करो ओ कहीं नम चलो टॉयलेट जी कौन है कौन है तुम में तुम्बा है दाई लाइफ की शेड्यूल सेमबके को हेंगिने लेरमो सेमरुजो कमाई सेमदेबा शेड्यूल दो 26 जनवरी से करी तगदबा मा बैटरी का 5% है सिर्फ कहीं है भाई फरे नंसु सेमरो तौरुरो ऐसे मुथलगे इनमा ओ ओ ओ ओ
को थोइबा सेमुरो आई मसलानी अरे टॉयलेट यदि आपकी भी सपोर्ट आईडी बनाओ। हाँ, मेरी एक सपोर्ट आईडी है ऑलरेडी, लेकिन अभी अपनी ही लाइफ में वो निकल नहीं रहा ना। किसी और की हो तो मैं कर लेती हूँ। तो आपने वो थोइबा मुसीबा को सपोर्ट कर दिया है क्या? किसी रोज तुमसे मुलाकात होगी, मगर कब न जाने बरसात होगी, कब न जाने। बनाओ सिस्टर इंडिया मिट्टी टॉयलेट। वो ऐसे बनाओ क्या? हाँ, कर दिया हूँ। ओके, चला गया है क्या पता नहीं। और क्या नाम उसका? थोइबा मुसीबा। थैंक यू टॉयलेट जी, आप मेरी लाइफ में आए। ये बैटरी भी ख़त्म हो के 4% ही रह गया। और नेट तो डाटा तो कब से ख़त्म हो गया। मैं किसी और से हॉटस्पॉट ले रही हूँ। सेम लूरे नंगी क्या तौरे है टॉयलेट ने आपको सपोर्ट कर दिया। थोइबा मुसीबा, थोइबा सुन रहे हो क्या? थोइबा ताब्रो हंगला बजाओ। ꯑꯩꯒꯤ ꯀꯩꯅꯣꯁꯤꯕꯨ 8%ꯅꯤ ꯑꯣ ꯑꯗꯨꯅꯤ ꯑꯩꯒꯤꯁꯨ 4% ꯌꯧꯈ꯭ꯔꯦ ꯇꯣꯏꯂꯦꯠꯖꯤ थैंक यू वेरी मच का हायु यादरो नोटिफिकेशन आप लोग सब लोग नोटिफिकेशन ऑन कीजिएगा जब भी हम लाइव में आएंगे और जब भी हम वीडियो बनाएंगे। सपोर्ट करेंगे एक दूसरे को। वेलकम टॉयलेट ने वेलकम किया। ओ इमा कब से मांदरा 717 प्लस 1 थैंक यू वेरी मच टॉयलेट जी। टॉयलेट जी मेरे बेटे थोइबा मुसीबा को जनवरी इस महीने की जनवरी 30 तक के अंदर 1000 सब्सक्राइबर बनाना ज़रूरी है। तो आप लोग थोड़ा सा सपोर्ट कीजिएगा। थोइबा आपकी बेटी है तो, मेरी बेटे की तरह ही है। एक मणिपुर से है, मैं तो असम से हूँ। तो किसी कम उम्र की बच्चे को मेरी अपने बच्चे की तरह ही समझती हूँ ना। इस सिलोरे दना थोइबा आपकी बेटी